Kamjong Amadi Urkhrul District asi Manipur State amadi Indian Union gi Saruk aman Nattrabara Haina COCOMI na wahang hanglakli COCOMI gi IPR subcommittee convener Fizam Siamchana kudek piduna thaturakpa chirol amada haukiwa February thadagi kuki narco terrorist singna Imphal Urkhrul Highway National Highway 102 gi litanda mitamiyam gi yum kai mai thaba amadi lantung kaya mai mang takhan kibagi thodok laikre masigi makha chatharakpada haukiba April ki tarik 18 da Imphal Urkhrul lambi gi Lengang ting amadi TM ka somda chin kuki narco terrorist singna atapnana ambush satharakuna miyo ani gi punsi manghan khre amadi miyo ahumna sok apan nanghan ki thokiba thodok asida ki ngasi fawba lambi asida maning tamna miyamna chathok chasen tawba haujik su ngamdri ngasi makso Urkhrul district amadi Kamjong district ki mafam singda mitam miyam gi yum mai thaba amadi mitam miyam da onsinduna numai kapsinduna hatna ba honarak paleptri yamna laibak thibadi thodok amana Manipur amadi India lengak na ngasi Kamjong district ki Wangli amadi Choro village da Myanmar da Khutlingba Myanmar government ka akan balan kapna riba PDF amadi KNAB na maningtamna Manipur amadi India ki ngamkhai da lanselaktuna micham singe yum kai lanthum amadi mafam adugi miyam gi senmitlon gi damakta lairiba kaithel sangphawa yauna phongna tumna mai thadokiba si COCOMI ne yamna hakchinna lawbaga loinana akan mamong da condemn tawi Manipur gi ngamkhai manungda mirai baki terrorist singna changselaktuna micha miyam gi lanthum amadi miyambo hatna ba khonarak pasi Assam Rifle amadi Indian Army singna insillaga thoina tawhale haibasi ngasi gi thodok asina hena mayek laraba khudam ama ohale India masamaki citizen singbo Myanmar based terrorist singna phongna landaba fawbuda tumina yengduna leiri India gi Prime Minister Narendra Modi amadi Home Minister Amit Shah na Kashmir gi Pahalgam atekta tawrakhiba adugi damakta Operation Sindur Haina mingthon tuna malemda masak thokna laman khumki adubu Prime Minister amadi Home Minister na Kamjong amadi Urkhrul district ta hojik chathariba aphongba makhal gi external aggression gi terrorist gi attack asidi karamba makhal gi operation na kumpi gin haibu wahang hanglakli loinana Manipur amadi India lengak na Myanmar dagi changlakliba terrorist sing asi khudakta takthoknaba thabak pakhatkadabani amadi makhatana asum chathahalabadi masi khudingma ki tekchak Manipur amadi India lengak na pugadabani haina cherolasna makhatare